aina aigi maitai Echin Enao singse haidi moina angang singna jagoi sabase mogi jagoi do yamna reels to yam phajaba haitare ko aduga isagi maitai ama oirobana isagi maitai nipim sa gaisina do bana training da lakpase yam harawi haitare ko adu aina ne myamsi ki marakte gi ko khwaidagi number 1 taba aina haiga da ba hayo ko aina khwaidai masi mali hit chatle habido adu mudange ucharam ge na ai wona Mayam pun aku yang putih nawi channel da karam nok cheri mayam aise aini amna aidi promote to ning bai je akhoi gi huji akhoina ngasi gi video aina hai do matang se kai no ha kan da huji akhoina reel sang bada adagi YouTube ki source yeng mani khang de video mate ko source are adagi Instagram jana so reel sare ko Facebook ta ju dum reel sare akhoi minute ama 30 second gum bai video do adu dai duga yamna huji isai ma bhai lori ko myam khang ni ba hang ba ya de ba adu adum thoe ba ko adu aina su yamna haidi jagoi se handagi dum sarak padi nati ba adum isana yam pamjarak pari ba khoi dance se aduna do ngasi khong na ma yaudra su dum myam da haidi aina pamjaba jagoi do ullaga myam da thauna oiba aduga puning sondha da ba duga haijaba aina pamjo khardo ju ullaga mina nuksibiri ba myam na ko na tane ko adomaina haidi aina yamna haising ba ju nati aduga aina mana hai ti hai bagi ngam bagi aina quality ju leiti ba adubu aina aigi maitai Echin Enao singse haidi moina angang singna jagoi sabase mogi jagoi do yamna reels to yam phajaba haitare ko aduga isagi maitai ama oirobana isagi maitai nipim sa gaisina do bana training da lakpase yam harawi haitare ko haidi aina hai matang je khangbira mane myam so ado khwai aina loina makki video di anamba yenge ba ko Echin Enao myam gi ado loina makki video di ai react tawo moi ba ado reaction ju haiba mi nate ba ado aina ne myamsi ki marakte gi ko khwai dagi number 1 taba aina haiga da ba hayo ko aina khwai dai masi mali hit chatle habido adu mudange ucharam ge na ai wona haidi phawo do aina adu yenga asi mali number 1 chatle habido madu do myam do so aina share to ning bai tare ko ado aina adu number 1 pi re aina jagoi hairaga oja sunati aduga aina pi myam su myam so jana khanbi ga ne khalle ado khwai starting akhoi gi huji album se hayeng release thok to ni ko aigi Nungsidra bai taw sinjamai 360 la kana promote to ri ko ma ju kana hayeng release pi do ne mana ulak podo khoi u phang ya da ko aziki ngaijari se ha ba ke no ngaijari nang tabu ha ba adu matang ni ado khwai starting akhoi gi ingalak po hojiki artist amana making the jagoi sa bai matang de chana duna masigi video je de ni ba khoina ai viral lo ga mathang sana re se ko ado amamam to ying min si ba duga ai ga punna myam ju yeng minaraga reaction pc ba ko ado ai ya hauzara ge khwai ha ma se video je de ni ma ko man sidagi masi video sidagi adum reels number hauna re bako aduga matang ai adum reaction pirak ki hai tare adu loina makki na happa ngamdre akoi gidi thausa video na khanbi kano aina phangba khara amani ka lokhacha bani hai tare ko adum lakpa do adum me am si yeng ni
ꯑꯗꯣ ꯃꯌꯥꯝ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡꯁꯤꯅ ꯑꯝꯐꯥꯎꯗ ꯇꯥꯗꯦꯀꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯂꯣꯏ ꯐꯖꯩ ꯑꯩ ꯃꯤꯠꯇꯗꯤ ꯑꯗꯨꯒ ꯑꯦꯛꯇꯤꯡꯁꯨ ꯌꯥꯝꯅ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯌꯥꯝ ꯁꯥꯏ ꯐꯖꯅꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯅꯤ ꯈꯔ ꯁꯥꯏꯌꯦꯕ ꯑꯗꯨꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯑꯩꯅ ꯎꯠꯂꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯔꯣꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯁꯤꯜꯆꯔꯔꯣꯝꯗꯒꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯩꯁꯨ ꯑꯁꯥꯝꯗꯩꯅꯤ ꯕꯠ ꯑꯩꯅ ꯑꯄꯥꯔ ꯑꯁꯥꯝ ꯁꯤꯕꯁꯥꯒꯔꯗꯒꯤꯅꯤ ꯌꯥꯝ ꯊꯤꯅ ꯃꯥꯏꯀꯩ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯞꯄꯛꯏꯕ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝ ꯍꯩꯀꯣ ꯃꯦꯝ ꯑꯗꯣ ꯌꯥꯝ ꯄꯤꯛꯅꯈꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇ꯭ꯔꯦꯁꯅ ꯇꯧꯔꯤꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯁꯥꯕꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯂꯦ ꯑꯩꯅ ꯑꯗꯨꯒ ꯃꯥꯒꯤ ꯕꯕꯥꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯑꯉꯥꯡꯗꯨꯅ ꯖꯒꯣꯏ ꯁꯥꯖꯔꯤꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯩ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯉꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯁꯥꯔꯔꯣꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯐꯖꯩ ꯑꯉꯥꯡꯗꯨꯒꯤ ꯖꯒꯣꯏꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯈꯛꯀ ꯂꯩ ꯁꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯜꯂꯦ ꯃꯣꯏ ꯖꯒꯣꯏ ꯃꯇꯦꯛꯇ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯥꯏꯗꯤ ꯁꯤ ꯑꯉꯥꯡꯅꯤ ꯏꯆꯥꯅꯤꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡꯅꯤꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯈ꯭ರೆ ꯌꯥꯝ ꯍꯩ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯍꯩꯅꯔꯦ ꯇꯧꯕꯗꯨꯕꯨ ꯑꯩꯈꯣꯏꯁꯨꯅꯤ ꯇꯧꯕꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇꯝꯃꯛꯇꯦ ꯏꯁꯥꯅ ꯑꯗꯨꯝ ꯁꯥꯕ ꯄꯥꯝꯕꯒꯤ ꯍꯥꯟꯅ ꯈꯣꯡ ꯐꯔꯤꯉꯩꯗꯩꯅ ꯖꯒꯣꯏꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯖꯒꯣꯏ ꯁꯥꯕ ꯈꯣꯠꯄ ꯂꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯁꯥꯅꯤꯡꯉꯤꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯒꯗꯕ ꯈ꯭ꯋꯥꯏ ꯅꯝꯕꯔ 1 ꯇꯥꯕ ꯖꯒꯣꯏꯁꯦ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯔꯤꯜꯒꯤ ꯇ꯭ꯔꯦꯟꯗꯤꯡꯁꯤꯒ ꯁꯨꯃꯥꯏꯅ ꯅꯝꯕꯔ 1 ꯇꯥꯕ ꯖꯒꯣꯏꯗꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯦꯝ ꯁꯤꯅ ꯈ꯭ꯋꯥꯏ ꯅꯩꯕꯗꯨꯒ ꯑꯩꯅ ꯁꯤ ꯅꯝꯕꯔ 1 ꯄꯤꯕꯅꯦ ꯑꯩ ꯔꯤꯜꯁ ꯃꯌꯥꯝ ꯌꯦꯡꯉꯦ ꯁꯤꯒꯤ ꯇ꯭ꯔꯦꯟꯗꯤꯡꯒꯤ ꯃꯇꯥꯡꯗ ꯂꯣꯏ ꯐꯖꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯔꯤꯜꯁꯦ ꯃꯁꯤ ꯍꯤꯠ ꯆꯠꯂꯦ ꯑꯗꯨꯅ ꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯅ ꯑꯦꯝꯄꯊꯤ ꯇꯥꯎꯅ ꯁꯤ ꯄꯤ ꯌꯥꯝ ꯊꯤꯅ ꯅꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩꯅꯁꯨ ꯅꯣꯏꯅ ꯋꯥꯅ ꯔꯤꯜꯁ ꯁꯦꯝꯕꯗꯣ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯔꯒ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯈꯩꯅꯁꯨ ꯅꯣꯏꯒꯤ ꯖꯒꯣꯏꯗꯣ ꯎꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯦ ꯏꯆꯥ ꯏꯆꯟꯁꯤꯡꯁꯦ ꯃꯌꯥꯝ ꯇꯦꯂꯦꯟ ꯂꯩ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯥꯏꯅ ꯊꯑꯣꯏꯅ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯔꯤꯑꯦꯛꯁꯟ ꯄꯤꯖꯔꯛꯄꯅꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯟꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯗꯔꯗꯨꯅ ꯐꯒꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯈ꯭ꯋꯥꯏ ꯅꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯛꯄ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨꯝ ꯏꯃꯣꯁꯅꯦꯜ ꯈꯛꯇ ꯇꯧꯔ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯣꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯩꯕ ꯃꯤꯕꯨ ꯅꯣꯛꯍꯟꯕ ꯈꯣꯠꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯕꯨ ꯃꯇꯥꯡꯅ ꯑꯩꯉꯣꯟꯗ ꯑꯍꯣꯡꯕ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯣꯛꯍꯟꯕꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯔꯛꯇ ꯀꯣꯃꯦꯗꯤ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯁꯦꯝꯕꯤꯔꯛꯑꯣ ꯑꯗꯣ ꯕ꯭ꯔꯗꯔꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯁꯤꯒꯤ ꯅꯝꯕꯔ 1 ꯇꯥꯈ꯭ꯔꯦ ꯁꯤꯅꯤ ꯃꯔꯝ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯅ ꯔꯤल्सꯇ ꯁꯨꯃꯥꯏꯅ ꯐꯥꯎꯒꯠꯂꯛꯄ ꯑꯗꯣ ꯇ꯭ꯔꯦꯟꯗꯤꯡ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯨꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤꯗꯤ ꯂꯣꯏꯅꯃꯛ ꯇ꯭ꯔꯦꯟꯗꯤꯡꯗ ꯂꯥꯛꯏ ꯐꯥꯎꯒꯠꯂꯛꯏ ꯑꯃ ꯚ꯭ꯌꯨ ꯆꯠꯂꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯅꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯉꯁꯤ ꯅꯝꯕꯔ 1 ꯚꯤꯗꯤꯑꯣꯗꯨꯗ ꯆꯠꯈ꯭ꯔꯦꯀꯣ ꯃꯦꯝ ꯑꯗꯨꯗꯤ ꯌꯥꯏ ꯐꯔꯦ ꯃꯦꯝ